Ngasi phongkiba tongan-tonganba pausisingda yaukhiba pausing amadi social mediadagi lokhachaba pau khara update pijari ahanbada maruoiba pau Myanmargi hospital amada military junta na nongthaktagi attack chathabada micham 36 sire sekmaida masak khangdaba nupa amana nupi amada mangaksamda thangna lenbata natana nungthangna thomduna lupa lakh ama henbagi senpham pukre Kangpokpida National Highway Thingbagi matangda nauna inquiry chathanaba NHRC na khanghanlagle Kuki Zosingna India government ki thojal phangnaba maitai singbu lana honaba honari haina WMC na phongdoragli Rock Council pangthokpada Firol kamna setpa yaroi haina KCP PWG MC unification na phongdokre ELA gi Operation Langon loisenkre yengnaba India ki mathakta paksanna landa sathaduna asi ana nanganki haina RPF ki maikaidagi phongdoragli IDB sing mayumda hanjalhanaba amadi nauna mikhal pangthoknaba MPCC na India ki president da taksinkre Assam gi maitai sing yaudana Manipur gi puwari mapung tharoi haina Rakesh Naurem na phongdokre Ukrul AC ki MLA na phongdokkiba wafam aran mani hairagli president rule ki lengak losilhallaga anoba miyam gi lengak ama athubada semlakpa yana leire BJP ki MLA pumnamak December 13 da Delhi da pangthokadaba mifamda saruk yanaba high command dagi khanghalakre Naga gi lamda ayaba amata yaudana kundasi lamba kuki sing tathoklagani haina LNC na phongdokre India government na ahanba priority oina Manipur da ingtapa hanjilaknaba thabak lokhatli haina President Draupadi Murmu na phongdokre Hojik pausing amuk sandongna pijari Myanmar gi Rakhine state ta leiba Marok U township ki public hospital amada military junta na nongthaktagi attack chathabada misam 36 sikre CRPS Myanmar gi report matung inna ana layeng sang aduda military junta na fighter jet adudagi Pound samanga lumba bomb ani thadarakibani thodok aduda misam amadi health worker kayamorumsu asok apan nangki maikai kayadagi thong adubu akan mamongda yaningdaba phongdok narakli kumjali singani kunmathoida military ku tawkibagi matung tarakpada juntana misam miyamgi mayokta ka henba thongsing chatharakibagi saruk ama oina ana layeng sangda attack chatharakibadu malemgi mipung khudingmakna kandem topum thui haina maikai kayadagi phongdok narakli Tabada yamna tujungningai oiba thodok amada Sekmai police station gi konba Kanglatombi bazar da sakhangdaba nupa amana nupi ama mangaksamda thangna lenbata natana makokta nungthangna thomlaga lupa lakh ama rom henbagi senpham pukre hairi thodok aduda soklaba nupi asigi maming wahengbam ongbi Mani Devi kawi nga gi dukan phambeni hairi hojik sija hospital da laikanari hairi akupo morok ngaiminaba tari Matam changna National Highway 2 gi paring Kangpokpida lambi thingduna lakpagi matangda inau-nauna inquiry tawduna action lokhatpagi report chayol anigi manungta pikhalaknaba National Human Rights Commission na Kangpokpi District Magistrate amadi SP Kangpokpida khangankre Kangpokpi District ta matam changna National Highway 2 thingbadagi Manipur gi miyam maru oina tampaki miyoising kham thengna awaba mayoknabaga loinana nomagi tangai fadana changdaba yadraba polamsing phangdabagi awaba kaya mayoknare maram asina athingba si layandanaba State of Manipur amasung Ministry of Home Affairs ta direction PBU haiduna mayang Imphal thana wangkai lekaidagi Asem Roshan apokpa A Sonamani na sahi asigi kunmanga da National Human Rights Commission da petition ama file tawraba matungda June 13 da Commission na petition adu fangbak ngamkhibani Asem Roshan gi complaint aduda sahi ani hena National Highway 2 maru oina Kangpokpi district ta thingbadagi tampaki miyosing selthum kham thengna awaba mayoknabaga loinana nomagi changdaba yadraba polamsing matik chana phangba ngamdre police amasung district administrative sing mathau ningthina tawdre masigi khudam ama hairabadi kumjalising ani kunmari gi March 3 da lambi asida Dr. Yongkham Mohen amasung mahagi kangbu ama escort ka loinana official duty chatpada athingba pirakpana maram oiduna chatpa ngamkhide hainasu commission gi pungning singsili miyamgi lifeline oiriba National Highway 2 gi paring Kangpokpida matham sangna lambi thingjinduna thamba haibasi article 14 15 amadi 19 1 gi D amasung 21 violate tawbani masina ana layeng mairoi gi lalol itik nomagi suraga chariba singi chaitheng piduna leire state ki wangmada chatpada lambi asida chathok chasin kudong thiningai oibadagi flight ki ticket tangna kaktuna awaba sing asi hena awaba pire haina su report asida palli Asem Roshan gi wakat adu commission na sahi asigi August kunda recognition piduna district magistrate kam collector
Imphal amasung SP Imphal da inquiry tawraga report pikalaknaba khanganki madugi paukhum oina Imphal West SP na sahi asigi September 3 da commission asida cherol ama tharaktuna Dr. Y Mohan gi thodok adu Imphal West district ki jurisdiction manungda thokiba laite thodok adu Kangpokpi district ki manung chanba Gamki Phai manakta thokibani haina khanganki Kuki Jo Singna India government ki meeting chingsinduna thawjal phangnaba maitai singbu anti national natraga separatist ama oina uhannaba honari haina World Maitai Council na thadorokpa chirol amana hari WMC gi general secretary Yambem Arunna thadorokpa chirol amana India gi president Draupadi Murmu na Manipur da lakpada taramna okli haibo wafam thamladuna hai tongan ba Kuki Jo organization singna handakta thadorokiba statement singda India lengaki meeting chingsinduna thawjal Phangnabagidamak Maitai Phurupu anti national natraga separatist ama oina uhannaba honari Maitai lising humpu henbagi imung sing lanjenariba asigum Kuki Jogi imung kayasu lanjenaduna awaba mayoknari haiba khangi loinana Kuki Jo miyam makhatana awaba saitheng nangli phurup animaki maikeida awaba saitheng mayoknari haibasi taseng laba yedaningai oidaba wafamni matam sangna imung kaya lanjenaduna mayum makai thadokduna awaba tariba asigi waroisin puraknaba region asida leiriba army gi mamang makdata phongna leiriba khulai paiba Kuki Jo militant sing asibu laksin naba matik chaba thabak lokhatnaba miyam gi lusingba oiriba MP MLA CSO amadi WMC na India lengakta hanjin haijaduna lakli hariba khongthang adu lokhatlaba khaktada IDB sing masa ga yumda ningthina nena tana hanjinba ngamgani state asigi highway singda kangluk kudingmakna aki akhang yaudana chathok chasin tawba ngamgani IDB sing masa ga mayumda hanjinbada kanana athingba piri amadi highway singda chathok chasin tawriba singda kanana aki akhang nangalibano haiba wahang asi hangba yamnamak mathau tai thong sing asi kulai paiba Kuki Jo group na chathabani haibasi hojik leiriba kudam changdam kaya asina mayek sengna takli atopa hangba yabage wahang amaki mahuta mayum makai thadokduna lanjenariba Kuki Jo imungsing masa ge yumda hanjinbada karigidamak athingba piribano haibasi Kuki Jo luchingba singna yengsinpham thui Lamdam asigi rock band singna rock concert tawbada firol kamna setpa yaroi yengliba singsu phije chaksa kamna setpa yaroi haina Kangleipa Communist Party MC unification na athingba thamlakpaga loinana all Manipur matam isai Kanglup Amik amadi Manipur Film Forum gi mathakta loop asina thamlamba athingba khudingmak komthokle amadi saisakpa Hamom Sadananda gi mathakta thamlamba athingbasu komthokle hairakli loop asina thadorokpa chirol asina hai British Lieutenant RB Pemberton Imphal da lakiba matamda RB masamak aikoigi culture amadi administration ubada angakpa pokhi adugumba puwari dagi sagonaduna laklaba maitai aikoigi amata ngairaba heritage oriba culture amadi natpu sokpa yaba thabak thorong khudingmak matung tarakpada iramdam asida laiminariba organization sing lengaki department singna tawba yaroi film amadi amiki thogai puriba singda lupna thamkiba wafam thabakta onthokadabani matung tarakpada mapal lamdagi amadi iramdamgi rock band singna rock concert pangthokpada phije chakcha komna setpa yaroi yengliba miyamnasu yenghaidaba firol setpa yaroi masida thawoidrabadi thorakpa afafatagi thodang khudingmak masana pujagadabani chirosna makhatana hai amik amadi film forum gi thongmi singda thamkiba athingba adu komthokpinaba CSO kayadagi hanna hajarakpadagi asigumba amotpasing asi matungda amuk hana tawandaba haina apunba warep longminaraba matungda mamangda thamkiba athingbasing adu komthokle amiki general secretary M Dhananjoy amadi film forum gi chairman K Kulesorga punna phaminaduna wapkhan taminakre loinana saisakpa Hamom Sadanandagi mathakta thamlamba athingbasu komthokle lamdam asida leiriba leibak miyamna lupna athingba handokhiba asi leibak miyamgi kholaudi isorgi kholauni khanjaraga lalabasu lupki chanabida changjaraklabadi ngakpigadabani haiba kanglongi matung ina ngakpikhibani haina chirol asuna makhat tari Aina Tingraba Lalolup Revolutionary People's Front RPF PLA na sahi asigi September 18 dagi chatharakiba Operation Langon December 10 da mai pakna loisinkre haina RPF ki Deputy Secretary Publicity Robin Kumanna thadorokpa chirol amana hairi loinana
operation asida yeknaba India gi mathakta mai pakna landa chathaduna asi ana nanganki hairagli chirol asina hai Asia da pokpa mapung oina Manipur da pokpa aikhogi miyam asi RPF na yeknaba oina longde kanagumba ireisa kharana yeknaba India na thakliba kanglo phurup nungsina handanabagi namthak lang asida thururabasu nongmadi soidana wakal taraktuna yeknaba India bu tathirakani amasung Mamittagi mapi taba makai kaptuna langzaruba maralsing koknaba honarakigani haina aikoina khali adubu India di aikoigi amatta ngairaba yeknabani India na su aikoi asi asuki matik tathina khali loinana Manipur gi ming amasung Manipur gi miyam asi malem asidagi muthatkige haina khanbaga loinana India na Manipur hek loksin kibedagi ngasi phawba phatraba khujil torang kaya paikatuna ta lakli phatraba khujil torang asigi manungda Manipur da khunda menariba kanglo phurup singi marakta phatraba singchep thajinba masel hatukna hanbasing asisu amani kuki meitei naga nungsina handriba hana haliba asisu India gi phatraba khujil thorangi mahaini asumna Manipur da khundariba miyam asi munaharabadi Manipur amadi Asia gi ningtam ihou asisu maithiba piba ngamgani haina India na thajai kanglup masel hana halingai talak asida India gi Army Special Force singna aikhogi yawoloi sing asisu tumna manghanaba haiduna afaba makhalgi drone MR10 MR20 Tata ALS 50 Warmed asina singba singdagi thermomeric weapon yauna bomb kaya thadaraki Indiana loiba charoi ngaroi kaya su makoina insin handuna India gi aikhoigi lanfamda landa hanki adubu ngasi phawba aikhoidi maithiba piba ngamdri kumja lising ma chamapun humbudra Nepalda PLA hek lingkhat khibadagi ngasi phawbada lairiba lengraba amasung senglaba pandam asidi aikhoibu loi chaliba India bu maithiba piba amasung aikhoigi iramdam asidagi tanthokiba haiba asini matam khara kanglukki irangna Manipur asi kangkhong chairabasu RPF ki ningtam ihogdi hongba leite ningtamba phangdriba phawba ningtam lan tawkhigani RPF ki pandam asigi matung ina PLA gi thodang ama oina Asia lamdam asida yeknaba India bu mayoknariba yawolup punna lanthengminaba amasung apunbagi pangal sagatminaba haiba manaba wakhal miyeng makhada NSCN KYA amasung Alpha I pullaga lalgi thorang ama lokhatkhi NSCN KYA gi military operation ama mai pakna pangthokpa ngamkhi loinana Alpha I gi operation Vengeance mai pangna pangthokhi PLA gi kumjal singani kunmanga gi September 10 dagi December 10 fawba operation Langon hangdokhi PLA gi operation asida yeknabagi matakta chathakiba lanpham singi manungda September 18 da 38 suba AR amasung November 19 da 3 suba AR gi kemta mai pakna landaki loinana yeknabagi maikeida asiba asokpa kaya nanghanba ngamkhi adubu ngasi phawbada chatharakliba senglaba changlaba PLA gi military operation sing asi ikai khangdraba yeknaba Indiana aikhoibu mayoknaba ngamdraga media singda lana paw sandoknaba honari adubu miyamna tabide mawa lobide India gi maithireba propaganda haibadu oire haina phongdorakli Sahi ahum pajilaklaba Manipur gi wathok asi athuba matamda loisinduna mahusagi phibamda hanjilaknaba chapchaba thabak lokhatpinaba Manipur Pradesh Congress Committee gi maikeidagi governor gi khuthangda lebak asigi president Draupadi Murmurda chirol ama piduna taksinkhre Manipur State Indian National Congress gi mihut sinduna Manipur miyam gi interest da chirol adu President of India da demand manga tawduna Masibu thabakta ontokpinaba taksinki demand sing adudi internally displaced person sing chapchaba matam ama piduna madugi manungda mahusagi punsida masa masagi yumda hanjinhanba ngamhanbiu fundamental right ama oiriba freedom of movement gi hak adu chapchana phanganduna mipum kudingmak state asigi mafam kudingmakta athingba leitana tekta kaidana chatpa yahanbiu democratic governance ama lehanduna miyamgi kholaw amadi apambasing ikai khumnaba utnaba ngamnaba leiriba 33 suba Manipur Legislative Assembly asi dissolve tawraga tha taruki manungda anoba mikhal pangthoktuna 19 suba Manipur Legislative Assembly lehanbiu President rule leiringai matam asida President of India gi office ki khuthangda akaknaba matam amagi manungda Manipur da peace, normancy amadi harmony puraknaba akanba thabak lokhatpiyu Union of India amasung State of Manipur animakna constitution na piriba provision singi matung inna rule of law ngaktuna Manipur miyamgi dignity ngaksenbiyu haina su president da taksinki
Assamgi Maitai Singhi Puwari Yaudana Manipurgi Puwari Mapung Khak Pharoi Haina Patriotics Writers Forum ki Secretary Rakesh Nauremna Phongdokre Wafam asi Manipuri Roman Literary and Cultural Organization Lechit Nagat Assam Hojaina Sinduna Pangthokiba PAWF ki Thomi Manga Naurembam Khambaluang Rakesh Naurem Sobita Mongjam Yengkhom Bhaiga Chandra amadi Songtham Jiban Latabu Harau Tayamna Upagi Thoramda Phongdokibani MWLCO Lachit Nagar Branch ki Founder Secretary Maisnam Champagi Yumda Pangthokiba Thoram aduda Khul asigi khwaidagi ahal oiraba Yumkhaibam Tombi chahi Mariputara na Athoiba Mithunglen MWLCO gi Head Office ki Founder President Renuka Yumnam amadi Advisor Usam Bindarani Anina Thauram Mapu Loinana Laimayum Kunjabihari Yengkhom Biren Maisnam Champa Ayekpam Bimola Khema Mayum Kusam Thangjam Ongbi Binda Thongam Mira amadi Yumkhaibam Sorodani na Athungba Mithunglen Sing Oina Sarukyakhi India asi democracy chatpa rule of law leiba leba amani masibu aikoi khudimak na ngak na chatpa mathau tai All Manipur Constructors Association Forum Tribal Constructor Association amasung All Manipur PWD Constructors Association na sangsilakpa niyam chumna PMGSY ahum tender tobiyu haiba wafamda Miyam Prajada Lana Uhana Bohona Riba Asi Tobiganu Haina All Manipur Constructors Association na Thadoropa Chirol Amana Hari Chirosin Makatana Hai Tang Mapal Amusung Tara Manipur Delhi Newspaper da Ukhrul ACG MLA na Phongdokhiba Constructors Singi Yumpham Yaudaba Wakatna Tender Hangba Ngamdana Leire Hariba Asi Aranbani Tender Asidi MSRR DA IADM na matam chana paikhataba namchillaga thamba thamanga hena sanction lakraba matungda tender koba center na piba guideline indabadagi thokibani hauji PMGSY ahumgi tender hangdana leire haiba adu aranbani PMGSY ahumgi thabak mariputra taruk wak punna tang kunthra tha tara lisingani kunmanga Manipur High Court order amana dop tore haina lore haikrabani haujik Manipur da Center na PMGSY ahumgi thabak singsi ayaba piraklabadi naungna tender togodabani asigumba asoiba sing khangninglabadi Contractors Association ga punna khanabada akaiba leite harakli BJP की नेशनल लीडर सिंगना ममांगदा थाजबा पिरमखिबा अदुमक थबकता ओंथोकनबा ओइना BJP की MLA पुमनमक था असिगी 13 की नुमिदांग वायरमदा न्यू दिल्ली दा पांथोकदबा मिफमदा सरुक यारनबा पार्टी असिगी हाई कमांडना याथंग पिरखरे नेशनल लीडर सिंगी अनोबा थौरांग असिना मणिपुरदा मतम कयादगी प्रेसिडेंट रूल की लंगाक लौथोकलगा अथुबा मतमदा पॉपुलर गवर्नमेंट अमा सेमलबा याबगी ओइथोकपा नक्सिकलगले BJP की MLA खरगा पाउचे असिगा टेलीफोन दा वारी सानबदा मखोइना हाई ngasi MLA masa singda party ki head office tagi telephone tawraktuna December 13 gi mamangda New Delhi da thunglanaba khangalakhi madumakna maram oiraga party asigi MLA sing ngasi natraga hayeng Delhi da chanaragani handak high command BJP singi MLA khudingmak kaurakpa oibana kuki gi maikaida leiriba BJP MLA singsu soidana saruk yagani haibagi thajaba leire party gi awangba thaki mifam adu kadaiwaida pangthokadage haiba makti hauzik sapchana khangba ngamdri adumapu party office da pangthokpa yana lei mamangda hairakkhibagi matung ina maitei amasung kuki gi MLA sing punna unahanaba amasung Manipur da mahoksa ki phibam da hanjilhanaba warep lominaba haiba asina ahanba agenda oigadori masida MLA amatana marei mara tawba yaroi madugi tungda lengak ama sembagi matangda MLA singi oiba aningba apamba karino haibadu amukasu puthoktuna makoi gi oiba motsing loba yai hairi pawasina makatana hai party gi high command Manipur da popular government ama laihanningbagi apamba hanadagi su lei aduga MLA ayambana su Manipur da popular government semba pami marak asida kuki MLA sing asi masagi warep masana loba ngamdabagi phibam ama leiribasi center gi lusingba singna loina uri adubu makoi gi ningai adu kanadabani haibasidi hanadagi hauna makoi da khangallaga laikhrabani maram aduna makoi gi BJP gi MLA oina adumak leiraga minister oidrabasu yagani natragana minister uhelu hairabasu uhengani haina akaknaba wafamsing thamgadori tampakta kuki gi lusingba kaya hojiksu leiba maramna kuki gi MLA tampakta leibada hojikti kiningai oidre haiba wafamsu center gi lusingba singna thamlaba yai lengak ama sembagi matam
December gi aroiba chayolda natraga January gi ahanba chayolda oigadra haibadudi chapchana khangba ngamdri Delhi da pangthukadoriba mifam asina aroiba mifam oiraga MLA singna Manipur da hankraba matungda party gi observer ama tharakani amasung mahakna Manipur da lairingai da government ama semba gi thodang logani handaki wasak lobagi thorum asida BJP gi chief minister sing prime minister sing ngapigani prime minister amadi union home minister amadi atai minister kaya marumsu saruk yagadori maramaduna PM amasung home minister ga sanagadaba maramaduna PM amasung home minister gi sangadaba matam yenglaga wasak lauraba yai haire Nagasingi mapamapugi lamda ayaba amata yaudana khundasilambe kuki sing panthadana takthoklagani hiram asida yasinaba tawroi haina Liangmai Naga Council Eastern Zone ki warol amana Ukhrul Times ta report tawragli loop asina ngarang thokpani haiba Sirol amada Senapati District ki Saitu Gamkha Zone subdivision ki manung channa leiba Kharam Wifi village ta kuki singna logi wangmada militant camp sajilakle haiba khangba ngamle hariba mafam adu Naga singi mapamapugi lamni lam khopsinba haiba simak aranba amani maduna maram oiraga pamdaba tawdok sing thorakpa yai haukiba tha khara asida Manipur lengaki makok oiriba governor da Foothill Naga Coordination Committee na appeal tawkiba kayasu laikhre Naga gi lam territory sokhannaba honarakpagi mayokta khongjang changsinkibasu laikhrabani adubu miyamgi yengduna handokhi ngasidi foreign militant singi khwaidagi saphaba mafam ama oina maning Thonglomdagi semgallakleba asimak khwaidagi laibak thiba amani Kharam Wifi da kuki militant singi camp phongna sagatlakli aduga Indian Security Force singna amadi governor na tumina yengduna lairi tumina lisinba haibasi chingnaningai oiba amani madugi tekchak khudingmak mari leinaba singna pupam thoi phibam asi yenglaga ain kaina sajiliba sing adu lokthokpa haibadu tangai phadaba ama oirakli Kharam Wifi da sagatliba militant camp sing adu lengakna khudakta thugaigadabani asigumlaba phibam asi khangba ngamloidaba amani kuki refugee amasung militant singna Naga singi lam da sijinaduna drug lalonba khulai puthok pusin tawba amadi aranba lam kaya sijinnarakli maduna lamdam asida tangdu letaba phibam la akaiba pirakli asigumlaba phibam asida Union Home Ministry amadi state lengakna yengduna lairi logi wangmada thong kaya chatharakpa asina yelomi singda chawna singnaba ama ohele loinana demography da chawna ahongma lehele hainasu phongdorakli Numit nini gi khongchatta ngarang nungthil pung ama khara helakpa matamda lebak asigi President Draupadi Murmu Imphal gi International Airport ta thunglabaga Raj Bhavan da laklaba matung Imphal gi mapal kangjei nupi amasung nupa gi team singna sanaba sagol kangjei masana yengki masigi matung mahakpu taramna opagi thoram ama Palace compound da leiba City Convention Center da pangthokhi numidang wairam City Convention Center da President na Manipur gi Governor ga loinana thunglaba matung iramdamda saba lengyan phi khudol tambaga loinana sagol kangjei asi Manipur dagi haudokibabu masak takpa oina sagol kangjei sanabagi painting ama amasung President da khudol tamki tungda President Draupadi Murmu na lupa crore chamaga ngapigane lising chama marifu changna changagadaba pakhirkadaba project tara marigi uyep uyung tambaga loinana lupa crore chani ge tare changna paikhatpa project tara nithoi changaduna Manipur miyamda khuchinnakhi President Draupadi Murmu na khurumjari haina maitai londa wangangladuna mahaki warol piba hauki Manipur miyam mahakpu taramna okpagi thoramda President apenba phongdokpaga loinana mahakna ngasi uyep uyung tamleba project sing asina mapung phana losilakpa matamda tongan ba lamsing maru oina sana khonaba drinking water electricity education art and culture gi lamda amadi tribal development ki thabak singda hena kumang choksin handuna mapungda chakhotpa Manipur ama oiragani haibagi thajaba thamki Manipur da thokliba ethnic violence ki matangda tentakna palladuna President Draupadi Murmu na hai Manipur da thokliba laibak thiba thodok asina haktengnana sokhallaba imung khudingmakta India government na piba yaba mateng pigani awaba taraba lamdam asigi miyamgi damak lokhatpa yaba thabak khudingmak lokhatli loinana Manipur da ing tapa hanjilaknaba India government ki ahanba mathau ama oina lokhatpa yaba thabak lokhatli internally displaced person IDP singasu unagani haina President Draupadi Murmu na phongdokhi President Draupadi Murmu na Manipur da kunsuba chahi chagi angan
ꯊꯦꯡꯅꯟꯕ ꯃꯇꯝꯗ ꯑꯅꯤꯔꯛ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯂꯥꯜꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯏꯊꯠꯀꯤ ꯃꯥꯎꯟꯠ ꯍꯦꯔꯤꯇꯦꯖꯕꯨ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯅꯁꯨ ꯄꯟꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡ ꯊꯧꯃꯤꯁꯤꯡ ꯉꯁꯤꯗꯒꯤ ꯍꯧꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯍꯣꯡꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯍꯤꯡ ꯌꯥꯔꯦꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯗꯤꯁꯦꯝꯕꯔ ꯑꯃꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒ ngasiga thana numit 12 ni sujinkhre sidin protest asiga mari lainana kokomi gi convener khoraijam athobana paumisinga unabada hai laingangna phase ahum thokna IDP singbu masa gi yumda hanjil hangani haina thajaba pikiba adu ngasi phawba thabak to onthorakpa leite jatharakliba sidin protest asi khut theklaga numit paraga lakhibani adubu December tha loigadaba numit 12 ni khakta ngasilakle sidin protest asigi manung channa governor chief secretary da IDP singi demand thabak to ontopinaba numit khudingi memorandum pisinduna lakli tha asigi loidriba phawba sit in protest chathagigani masida mari lainaba singna tawgadaba thabaksing mapung phana taraktrabadi khongjang kansil-lagani ima ibel singna Makuta pairiba maira asi maibun ohelaknaba sinbiganu lebak asigidamak mang thana chongthorakpigedaba miyamgi thajaba thamliba bureaucrat officer singsu makut singlaga relief camp da ahing leihannaba honagani asigumba khongthang asi lokhatringaida masa na khangna tawgadaba thabak lokhotpiyu haina athobana khatana phongdokhi Makha tarakpa pawda liangmai mairenmai khungangda yum chahumga humbudra hena amang ata thogan kibaga loinana yumda loiba sasan amadi lanthum huran kibagi matangda mari lenaba authority amasung civil society na meeting changbiyu haina working committee liangmai naga council manipur gi chirol amana phongdorakli chirol sina hai December 3 ta working committee gi team ama chatuna yengsilubada khunadu pak sanna amang ata thoklamba thengnaki yum chahum humbudra hena sidok lambaga loinana lupa karo taruk henbagi lanthum mang takle haiba thengnaraki GPRN gi maram thangal CAA gi hanagi EO oiramba machana lusingba khulai paiba singna nupi angang khaktana khunja singbu tamthina phukiba loinana khuldagi tanthokiba lephom leitraba khunja sing adu refugee camp singda changjapom loduna leinari nagagi sing turel amasung lamna chingba pumnamakta atopa miyoi amatana khut thingjilakpa yaroi khungi mapuda ka henba thong chathaduna amangata thowan kibagi matangda mari lenaba authority singna miyeng changgadabani hairi Makha tarakpa pawda editorial kalamdagi machangoibasing amuk lokhatchari ahanbada miyamgi mihut oiriba MLA singna karigi tumina lesillibano Manipur thokliba chahi ahum bharakadoraba irang asi loisinduna tangdu leitaba Manipur ama ohenabagi thabak thauramsing miyamgi mihut oiriba MLA singna hawjik phawba lokhatpa ngamnana tumina lesilibasi karigino haiba wahang ama lakle wahang asigi pawkhum MLA singna miyamgi mangda chongthoktuna isang thauna pifam thoi oiriba thong asigi lamdam asida miyamgi mihut MLA sing leibagi kanadre aremba oire haibadu tasengna takpani haiba yare hawjik Manipurda PR lengak leirabasu anoba lengak ama semba yabagi khudongchaba adu Bharat Samvidhana adum piribani masigi khudam haibabu assembly suspended animation da thamliba asi mayek sengna taklibani adubu yamna ngaklibadi anoba lengak ama semnabagi lamdasu aikhoigi MLA singna amata oina punchinduna honaba ngamdriba asini MLA singi manungda lingjel manadaba amaga mai khunabagi lebak asina anoba lengak ama semba ngamdabagi pibamda leibani haibasi tasengna taklabani oiriba pibam asida Center lengak nasu makoina sananingba proxy war adu sanabagi chapchaba matam adu fangle haina khanduna anoba lengak ama semnabagi thabak paikhatana makhatana Manipurda PR lengak thamnabagi thausil yatpani haina khali oiriba pibam asi miyamgi mute oiriba MLA singna khangpham thokpani adubu MLA singna khangdana ningaidana leithokpagum tawriba asinadi Manipurda thokliba irang asi loisinnaba Manipurgi miyamgi mihut oiriba MLA singna honaba
ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLAꯁꯤꯡ ꯂꯩꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯀꯥꯟꯅꯕ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯉꯛꯄ ꯐꯪꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯝ ꯊꯦꯡꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯔꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯃꯁꯤꯗ ꯅꯠꯇꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯔꯕ ꯀꯌꯥ ꯑꯃꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯗꯒꯤ ꯉꯥꯎꯆꯠꯅꯗꯨꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯧꯖꯤꯛ ꯍꯤꯡꯅꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯐꯣꯡ ꯐꯣꯡꯅ ꯇꯁꯦꯡꯅ ꯈꯪꯂꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃꯒꯨꯝꯅ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯃꯛ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯊꯝꯕꯒꯨꯝ ꯊꯝꯂꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯄꯨ ꯃꯤꯀꯞ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯕ ꯑꯁꯤꯅꯤ ꯈꯪꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯩ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯏꯆꯪ ꯊꯧꯅ ꯍꯥꯏꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯉꯝꯗꯕꯗꯒꯤꯅꯤ ꯑꯗꯨꯕꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯁꯨꯡꯂꯧ ꯂꯧꯗꯅ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯕꯒꯨꯝ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ MLAꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯦ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯃ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯍꯟꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯤꯜꯂꯕꯔꯥ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯊꯣꯛꯅꯕꯒ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ PR ꯊꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕꯁꯤꯡ ꯃꯤꯔꯩꯕꯥꯛ ꯃꯤꯔꯝꯗꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ MLAꯁꯤꯡꯅ ꯂꯧꯕ ꯉꯝꯒꯗꯕꯅꯤ